ngarang Guwahati da Kuki Zo MLA CSO mati shu da leiriba Kuki Lal Holup Singhi Mihut Singh unaduna makhat dana paikat kadaba thabak singhi matangda khanakre hari Presna Fongba Paman Hai shu da leiriba Lal Holup Singha Government of India ka political ge oiba wari shanaba haujiba fauba Kuki Zo CSO amasung miyamna khanba Mihut Singhna Government of India ka makhatana samnataba amate masigi Mihut Singha wari sanataba haina warep lokre hari ngasi nongmanini gi mamangdagi hauna Kuki Zo community ge mi sing Guwahati da thungladuna tongan ba mafam singda leibaga loinana maming takthok hotel amada ngarang mifam adu pangthokhibani hari Guwahati gi mifam adu kanana sukhangendana yadaba oike maduda Maram oiraga mifam maduda kari khanakibage amade kari warep sing laukibage haibagi matangda khangbangamdana leiri adumoinamak mifam maduda saruk yakiba miyoi amana phongdorakpagi matung inna mifam maduda Kuki Zo Singhi tokhaiba administration haiba hiramasida khananaina khi Wafamase Indian Constitution ki makhada chahi kaya demand tawduna laklabani masina Kuki Zo Singhna miyot mine yaudana hingba ngamgadoribani hainaso mahakna makhatana phongdorakli atopa pawki likhun amagi matung ina state asida presence rule thambadagi tapna ingtapa phibamda hanjilakli Mathangi Khongthangde state asida tungkoina ingtapa puraknabagidamak kari toba yabage haibasini maramaduna state asida ingtapa puraknabagidamak makhatana kari toba yabage haibagi matangda mifamaduda khanaki hairi mifamadu pangthok tringegi mangoinana Assam ge authority da mangjaunana khanghalakhiba leite hairi mifamaduda miyoi 15 romna saruk yakhi hainaso Assam police ki officer amana phongdorakhi hairi